Mien kabiri basingbu yimnam Anuradha Devi na ikono krumzari. Hauzik maroi bapauda Miam da pangandori bapau verify toraga phongbiyo confirm oida bapau na miam da khudong sadaba kya mayong na hale haina IPR Minister Dr. Sapam Ranjan phongdokrai. Nepalak Subas that level aquarium exhibition cum flower show Science and Technology Minister Thongam Biswaj na hodokrai. Sahitya Seva Samiti Kaksingna Sahi Khudingi Piba Korirongi Mana Pangadabasing Nasi Lautokre. Loinana Israel na Laskar-e Taiba Ventokre. How's the Pops and Bizity? E Paugi Lamda Tabak Toribasingna Miamda Pangangadariba Pau Ado verified Toraka from View Kampambo Idaba Pauna Miam da Kudong Satabakia Mayona Lehaina IPR Minister Dr. Sapam Ranjan Phongdokrai. All Manipur Working Journalists Union ge Golden Jubilee Celebration ga Marilena Nangasi Manipur Press Club da Pangthokpa World Television Day 2023 Thorongba Marilena Minister Dr. Sapam Ranjan High Science and Technology Sokhatpaga Iroinana Chahi Taramangarom Azida Matam Ama Panglamba Amati Uramba TV Ngasidi Ahongbakia Uba Panglay Loinana Mioi Ayambake Kuta TV Singda Uba Pangliba Content Sing Yamna Laina Uba Pangbagi Kudung Sabalade Adabu Hanjinba Wapam Singda Ngasishu TV Gi Kudung Satabadi Adamang Lady Chokolapagi Matungina Hausegi Ipau Ama Kudakta Mipung Kudingda Yohan Bangamle Masida Media Amadi YouTube Kilamda Tabak Toriba Mayamna Pau Ama Miamda Yohan Bamatamda Pigadariba Pawadu verified Taroga Tabio Miamna Tibida Ukiba Hibasi Achoba Sapu Ama Piduna Aranba Pau Sandokibadagi Semdokpada Kudong Sadaba Ama Ohele Maramasina Yariba Makai Aranba Pau Amadi Unverified Pau Sing Sandok Tanaba Hona Minesi Haina Pondoki Confirm to Viduna to whatever when reporting to Viva as in Zoyamna verified to Virga only and when the news is verified when the report to Virga televised to me because television once already I have Manusro they take it to be the gospel truth. And the seat of work after the damage has been done, it's very hard to rectify. And I appeal to even for YouTubers. Thoromapugi Warampidaduna Amzugi President Bijoy Kaksing Tabamna High 1996 Dagi UN Television Day Haina Pangtok Tuna Laglabasu Manipur Dadi Hariba Palan Thoram Aze Pangtok Pathengnaratri Masida All Manipur Working Journalists Union Amzugi Golden Jubilee Celebration Saruk Ama Oina Tahi Ama Chutna Pangtokada Watharamgi Manungda TV na Bibakanaba Senka Amadi Lamdam Asida Tangdu Laitana Mausagi Pibamna Karamna Hanzilakadage Haibagi Matangda Akanga Aihi Shinga Tananabagi Wakalonda Ngasagi Tharam Asi Ahanba Oina Pangtokpani Hauzik Landam Asida Oiriba Tangdu Laitataba Matamba Sida Television na Asawadaita Amalauri Loinana Hauzik Ipaugi Lamda Tabak Toriba Senga Asi RNI ge Makada Leiba Nitinium Sing Induna Miamda Pau Yohana Bohnadi Adubu Hauzik Technology Chokolapana YouTube na Chingba Gada Ipau Sing Sandorapa Hore Makoina Tauriba Asisu Levake Apava Tabake the Magda Tabani Adubu Miamda Pau Yohanba Matamda verified the Wapau Adu Tabiu Miamgi interest Sokadra Sopedra Hibasu Kanbagi Tangai Padabalay Housing India ge Oinasu Hidamasigi Matanga Eka Amadi Rule Samba Ngamdriba Matam Amakak Oiri Masida Lamdam Masigi Mari Lenaba Dipamena Masigi the Malta Karikari Egg
and rule semba yagadage haibadu yengsin biba tangai phate haiki ngasigi tharam maduda editor girl manipur president Khogenda Khomdram su saru yakhibaga loinana amiki choir timna hingminasi aikhoi haiba isaina saihau isai oina haudoki celebration asigi sarukama oina how can the peaceful coexistence be re-established haiba hiramda retail district and section does a Nautunir Shedi Indian Army के retired colonel Santi Kumar Sapam MU के retired professor and Zoe Kumar MU Department of Economics के professor C.S. Priyoranjan Amade RIMS के secretary department के professor Dr. R.K. Lenina Sarugiyaduna panel discussion amasupang thoke National Institute of Technology Manipur की तरह convocation ngase langkonda leiba net के campus da Manipur की governor Anisha weekend athoiba meeting land oina sarugiyaduna pangthokre Taramadu Education Minister Thaunazam Basanta Kumar net Manipur की board of governor की chairperson Bajrang Lal Bagra amadi net Manipur के director in charge professor K.S. Manglem sarugiyake Governor Anisha Weekend High NIT da tamba loiraga thoklakliba mahiroi singna anau technology kya puthoktuna sakotharangi lamda thengnariba khudong sadaba kya ase kohanba ngamlagani institute asudage panglapa knowledge asina tungi punsida lakadariba khudong sadaba kya adu mayong nabada mateng panglagani miyoibana thabaka matawba matamda khudong sadaba kya mayong nai tawriba thabak aduda mai pakpa panglakpasu yai amade mai thibanangbasu yai adum oinamak aina tawriba thabak adum mai paktriba bhawba tawdaba yade ngamdaba yade haina honarabadi punamak mai pakpa ngamgani haina phondokhe शामिल होकर बहुत अच्छा लग रहा है और छात्रों से बात करना एक प्रसन्नता का भी अवसर है मैं सबसे पहले सभी पेरेंट्स को अपनी ओर से हार्दिक बधाई देती हूं क्योंकि उन्होंने अपने त्याग तपस्या बलिदान और मेहनत से आपको इस संस्थान में शिक्षण के लिए अवसर प्रदान किया है जिसकी वजह से ही आज आप डिग्रियां प्राप्त कर पाए मैं सभी पुरस्कार और पदक विजेताओं को भी उत्कृष्ट शैक्षणिक उपलब्धियों के लिए बधाई और आशीर्वाद देती हूं Tharongabari Lainana Education Minister T.S. Basanta Kumana Hai Punsida Thengarakadaba challenge kaya adu kijuna seloidabani amadi leiram liba phibam aduda adapt tawduna hingba ngamnanaba honakadabani miyoibagi maru oiba magundi leiram liba situation aduda hingba ngamnaba honaba adune haina phongdolgaduna oza amadi mama mapa singna mahiroi singda piriba support adubusu mahangna thagakhe Ngasigi thauram maduda gold medal phanglaba mahiroi singda award yanthok kibaga loinana certificate singsu governor na khursinakhe Thawaldam police station ge manung chanba Moirang Purel Kunulaikai area da operation sathabada yamlaba ko sukulai sang phagapangam khrei operation adu Imphal district police ke SP Dr. S. Ibomcha MPS ke poktang makada CDE Imphal East ke Deputy SP T.S. Sudhir MPS na Luchingba CDO Imphal East Thawaldam Police Station Galoinana 1/3 GR29 Battalion BSF ki Bikoi ki Tim Singh Yawa Combined Tempa Amana ngasi ayu pung 3:30 dagi 3:30 taba phawa sathakibani Maduda yumthong kunthra mangaromda thiba humbagi thabak sathaki thiba humbadada yumsingduda leiba miyoising masakhangdoke mipham mipungge paude leite ngasige operation da phakalaba khusu khulai singdudi .303 rifle ama hangba magazine yawa 9mm ge pistol ama number 36 hand grenade ahum number 40 WP hand grenade ahum 7.62 mm ge kapayariba maru ani 9 mm ge kapayariba maru ahum .303 ge ahangba maru kumathoi mini flare 16 mm red taramathoi .51 mm para illuminating bomb ama
12 goals maru mapan amadi tube launching 1A amani Pagalaba Kusukulashing Makataba and Gitabak Lokanaba Tawal Dam Police Station da Sinakre Haide. Numitarini Satakadaba Nipan Subai State Level Aquarium Exhibition Flower So Amati Rally Camp the Ladyba Yauna Lanai Muishina Saduya Kadaba Numit Marini Chatagadaba Fabrication of Aquarium and Floriculture Workshop Ngasi Science and Technology Minister Thongam Bisojan Hautokre. Department of Science and Technology ki Miang Makada Manipur Science and Technology Council Mastek Imphal Sinduna DMB EU Campus da Laiba Manipur Science Aquarium da Pangthokpa Thoram Aduda Science and Technology Minister Thongam Bisojit M Yaiskun Maite Commissioner Science and Technology Homila Hongre Director Science and Technology Amadi Masteki Director Dr. L Manikatan Director Mastina Adhoiba Mitunglen Thorambapo Amadi Akanaba Mitunglen Oina Saruyaki Taronga Marilena Minister Tongam Bisojana High Housing Oidiba Lamdam Asigi Watogasana Maramoidaga Economic Pibamda Sogliba Asi Aikoi Pumbana Housing Tengnariba Amani Azigumba Tampampa Asida Mapangi Potoxing Sizinabada Chatkikadaba Sampam Sing Kananaba Lamdam Asigi Potoxing Sizinabada Henba Miang Changba Tangai Pade Manipurgi Yelhomi Ngasing Yokanaba Yelhomi Miamda Kanganba Matoktai Masida Lamdam Masigi Identity Takpada Natana Semilonda Chauna Ohumba Purakpa Oitokane Maramasina Lamdam Asigi Ladyba Aquarium Nasu Yelhong Ngasing Yokatpada Tongdang Lowa Matoktai Status Oina Lajarapa Yelhonga Makalkea Asdi Atopa Mapa Lamdeki Pusalapa Ngasing na Leptana Mahot Sanjalakli Masina Manipurgi Lajanamba Yelhonga Makal Singh Tamna Mang Silapana Achoba Masaka Maohele Maramasina Lamdam Masigi Ladyba Aquarium Shinka Amadi Akanga Ahi Shingna Angab Batodang Loduna Yellow Ngasing Yokatuna Malangi Miamda Kanganba Matoktai Masina Manipurgi Identity Takpada Natana Semilonda Chauna Kanaba Amapurak Pangangani Tazai Masida Natana Lamdam Asigi Oina Mausadagi Hausaklaba Uwa Amati Lay Pambi Makal Sing Su Mirol Asina Yokatba Habasi Tangai Pade Haiki When I see Mangrava, the whole kind of Udraba, Mayamasu, how Maming the Taram Manita, Udabutungi generation, Naho, I was a good Maming, particularly the York and the Gudova, Masaki, Wongamo, Nangwilla, have a equity on the doubtful Igomatum Poe. Other Kelgo was Science and Technology Department, and Aquarius in a Mama, environment, I'm going to develop the Harakanda. A fishery department, the director of command government machine Gamatale, that Libani, and the command of Gamasi local bridge in Jimang, the Nava, Aduga, extinct Wiki Nava, CMG and Aqua, the Hajabu, Amiam, Sumakana, Zabutam, Siato, Exhibition as against Rukaba Oina Chatagadariba works of Azada Rally Camp the game Mio Yankai Amati Lanai Mio Marputara Puna Chamaga Nipuna Sarugagane Exhibition as the Rally Camp Singda Leba Inmate Singi Stall Taranito Hambagaloinana Aquarius Mapana Amadi Floriculturis Tarugna Sarugadi Kangluki Iranga Kamting Solaba Manipur the Tolaba sexual violence Singi victim Hodabi Marabakti Nupi Singi the Makta Manipur Langana Lupakron Mangagi Sempam Kaitokre Supreme Court Manipur Lengaki Maike de Gipikala Kiba affidavit Amada Wapamas Pongdoladuna Lupakron Mangagi Sempamasi victim Ehudaba Singda Pitongnaba Akanaba bank account Haptuna Tamle Haidi Adumoinama affidavit Aduda compensation the Pikadaba victim Ehudaba Singi Maming Masingdi Pongdokide Leganga Kaitoleba Sempamasigi Manungdagi section violence da Hatopi Kraba Natraga gang rape Tawiki Besingi Oina Lupa Lak Mangadagi Lak Taraphawa Pigani rape sexual assault Amasung Hasangi Saruksing Sokpadagi Kakibasingi Oina Lupa Laka Amadagi Langmapan Pawi Manungda Pigani Haidi Saiti Seva Samiti Kaksing Manipuna Chahi Kudingi Leptana Piduna Lakpa Korirongi Mana Chahi Asigi Oina Mana Pangadabasingi Ming Ngasi Kaksing Sumak Laikai the Leba Samiti Asigi Secretary Catherine Mayom Zoikamargi Yumda Pangtokpa Paumisanga Unaba Amada Lautokre
Paumisanga unaba aduda Sahitya Seva Samiti Kaksing Manipur gi Mana Review Committee ge members su oiriba Samiti asige President KSH Bir Sahitya Academy Award na Mana Phanglakadaba Singgi mengsing lauthoki. Mana Phanglakadaba Sing adudi Yambem Saitana Kappa Criticism amasung essay gi Lairik piba Yambem Mani Sahitya Mana 2023 Aikhoi gi Tawdri Bangsi Hairiba Wareng Lairik Asigi Aiba Thobal Nongombam Dagi Jawaharland Ningombada Yendrembam Tabupina Katpa Nobel Amasong Sort Historiki Lairikta Piba Mana Yendrembam Surlata Purskar 2023 da Asengba Iral Haina Mingthonba Wari Machage Lairiki Aibi Impal da Laibi Ketremayum Subadanida Yengkom Kingbana Katpa Sairengi Lairik Piba Mana Chinku Moirang Laima Ningsing Kabidas Mana 2023 na Kaksing Dagi Rajeshwari Yengkom na Iba Saireng Lairik Ningtambagi Machuda KSH Chawbana Kapa Atopa Londagi Manipuri Londa Handopa Lairik Piba KSH Chawba Translation Award 2023 na Mayang Impal Dagi Nabakumar Nongmai Kapamda Mahake Handok Wari Machage Lairik Amamba Kamnung Lambida KSH Birna Katpa Manipurgi Mapanda Kundalaita Duna Laikraba Manipuri Aiba Aibida Piba Mana KSH Nalini Sahitya Mana 2023 na Kakuran Nagar Ganesh Guri Guwahati da Laiba Nauremba Amuyaimada Mahake Wareng Lairik Wakalgi Machuda Amadi Chayi asidagi nauna hapsilakpa ahanbak oina drama lamkoi wari biography autography gi lamda pigadaba Dr. Yendrembam Sangitana Kappa Yendrembam Godadhar Ningsing Mana 2023 na Impal dagi KK Wahengmam na iba punchi wari ai amadi cancer da piragani haina lauthoki Pigadariba Manasing Asida Sel Oina Lupalising Taratara Sakangse Amamam Amasung Inapi Amayauri Manasing Asi Lantopage Tauram Matang Chahi Lisangani Kunmarigi January ge Tang Taramangada Pangtokadaba Sahitya Seva Samiti Kaksing Manipurgi Yangkai Taruk Suba Mapungnomi Tauram da Lantokade Ngasi Lauthokraba Mana Pangadabi Shingna Masa Masagi Biodata Amade Passport Size Photo Ani Jaliba December ge tang tara manga phawgi manungda Sahitya Seva Samiti Kaksing Manipur ge Secretary KSI Zoikamage contact number 9378117460 da yonbira u amadi sumthang chepong gi damakta aiba singna article pisan birakna basu apel tawrakle Sahitya Seva Samiti Kaksing Manipur ge Mana Review Committee ge member singna sarugya duna pangthokiba manal Lauthopa aduda KSH Birna Makataraduna Sahitya Seva Samiti Kaksing Manipur na piba award kidamak Lairik Pisan Birakiba Amade Mana Asi Pinanabagidamagta Zuri Oibiduna Wana Honabikiba Kudo Samitige Makedegi Tagapasu Pondorake Corridorgi Aiba Ibisinda Piba Manasing Pinanaba Nasi Lautok Sare Manasing Asi Mamang Sahidadi Manga Katapiramadi Kusi Lagi Amahengalaga Taruk Suzare Adu Manasi Samitigi Yang Hetare Subamoko Kuman 2024 gi January gi Tang Tramada Pangthok Sagani Hariba Function Asida Manasing Asi Langthok Sagani Ruday Academy Tawal Wang Matabadan Sinduna Hanba Students Leader Conference ke Tarongasi Skunasike Campus da Mairushi Tungan by activities in stall kea Hangdotuna Pangthokre Painting Departments Mathematics Hindi English ELGA EVS Departments Computer Department Amadi Stage Drama Haina Tungan ba Mairushi Oiba stall sing Hangdotuna Mairushi Makoigi Academy Session da Yauriba Hatoi Singtoiba kea Utuna Guardians in the 1K. Conference Aduga Marilenana School as a principal Ilangbam
Romeo na phongdorappada school asigi ahanba oina pangthokliba Leaders for Excellence, Advancement and Diversity Conference asi sakanglaba book author oiriba Pearson ga link lengraga sinbani. Masina mahirishingna modern technology sizinaduna mahitam liba asina karida kanaba pibage haibadu khanganaba amati makoige activity kya adu makoige guardian singdasu khanganduna makoige haishingbage chang hengalanaba pangthopani haina phongdokhi. Pearson hoji author leba Pearson larik book author hoiba Pearson mage link leinaraga litchi sumai tongna phongi bani Mumbai base oi ma litchi adana amaronda lit na tobiriba pochi school asida yamna chokhatpa purei yam chokhatpa angang singda hena gyan taba ma ohel gani haibse agi thajaba leje. Student Leader Conference adubu saduke yabalakiba garjan amanasu asigumba makhange conference pangthokiba asina mairoi shinda hena kanaba pidagani haina school asige authority bo apenba wafam kya suphongdolakhi. Technology khasinaraga tarokpa ponina chamna dum akoi class ta blackboard ma targa season badu natabarina haugi smart board season bagi ayamba school jingda leire ko adu maki comparison natraga su rudana sumaina targa lit haina anuba makha session hantaki hidagi hauraga tawbiba sida yam nungai. Lengangi skun singna tamleba mahiroi nupi macha singbo tungge punsa matik chapa mioi amamam oibang ngamna bage pandamda education SK bakhada samagra shiksha secondary manipurna sinduna class 9 dagina 12 phawda tamleba mahiroi nupi macha singdage oiba importance of career guidance amadi career counseling ka haiba hiram asida career guidance pibage tharamba amangasi Bisnupur higher secondary school na pangthokre. Tharamduda Bisnupur Higher Secondary School ke Principal Khwairapam Sangkumar School asage sanya lecture Singh Haurongbam Suresh Kumar amadi Taurangbam Tes Kumar amadi Social Scientist Dr. Dhanabil Laisramna athoiba mitunglen sing oina saduyaki. Tharamduda Social Scientist Dr. Dhanabil Laisramna career guidance ke matangda resource person oina wangangki. Maangna hai India ke nahasing asi achangba mioi oina oiba ngamlagadi malemda khwaidagi inakhunba superpower country ase India na soidana oiba ngamgani malengi lebak singna su masikhangi maramsina aikhoi naha khudimak achangba mioi amamam pho oinaba career guidance career counseling piba ase asuki matik par oi haiki Tharanga mari lainana school asage principal Khwairapam Sangkumar na phongdorokpada government school da tamba Satra Singh ayambana lairaba imungdage oigali haiba Satra Singh asage yaifana bagidamata social scientist Dhanabil Laisram kauzaraga angang nupi macha singda career counseling piduna kharata oirabasu kanaba phangduna matik saba mi amamam pho oina nabagi pandamda tharamase pangthopani haiki da masisi kauraga school sida pangthok sabani haiba resource person asina Chatri Singh Aidesida Yawn Marik Chumlaba Wapam Kayamu Tambiba Asina Angang Singh Asigi Pulsida Horak Matamda Singan Watam to Sukana Bo Oidana Matik Saba Mi Ama Oisno Haina Ai Wakalba Asi Poram Asi Pangtuk Sabani Lebag asige konong New Delhi da Leba Delhi University ge Saitawati College ep ke mairoi singna haukiba megi tangka deke kukin narco terrorist singna maitei singda landaraktuna chatharakliba lan asadalan zinaduna Imphal East ki Yaripok Yambem pa High School da hangleba relic camp da chana thangna ba polam sang mateng pangkhre Saitawati College ep ke North Selna mapungoi ba thawdang gloduna college asige convener professor Tulika Prasad principal professor Harendra Kumar amasung acting principal Rajakumar Barma ge luting makhada mahirishina angang amamba sempam khaiganaraga sempam na chana thangnaba polam sing leiduna ngasi mahirishing gi imong manungna mahot sinduna Yambemba High School rally camp da tengbang polam sing adu khusina ke
Thablaba miramda mahai masing tamduna lediba mahiroi singna angamba chana thana popolam sing mateng pibirakpa aduda Brele Camp Committee ge maike dege thagatpa tawbiman khangba su phongdoragli. Jiribam district ke manung chana leiba dibong mayai leikai ge community hall da Manipur State Rural Livelihood Mission ta MSRLM ge miyang makhada self help group SHG tarukna punna semkhiba Langdai Ngambi Village Level Federation VLF Dibong Gram Panchayat Jiribam ge first quarter general body meeting pangthokre ngasi thaurompa aduda Ichan Club Dibong ge secretary Phanglangbam Gyanendra Singh Langdai Ngambi VLF ke President Oinam Momata Devi MSRLM Jiribam District ke DMM in charge Thongbam Lennon Singh MSRLM Jiribam District ki DAA in charge W Pramod Singh amadi MSCB Bank Jiribam Branch ke manager Ayapamba Thoibana Mathang Sina Chief Guest President amadi guest of honor oina saruyakhi Tharamaduga mari leinana Chief Guest ke waron piraduna Ichen Club Dibong ge Secretary Phanglangbam Gyanendra Singh na hai SIG haibasi Ishana Isage Matengka Pangjaba Adugamba Lupa Amani Maramaduna Manipur State Rural Livelihood Mission MSRLM na Pitharapa Tongamba Scheme Sing Bank Benefit Sing Ado Miam na Lobio Amadi Langdai Ngambi Village Level Federation VLF ke Makada Ladiba SIG Sing na Amato Oina Tauna Leina Punna Honaminaduna Miam Punna Jakunaba Honaminese Haina Suppondoke Tharongamari Lenana MSRLM Jiribam District ki DAA in charge W Pramod Singhana MSRLM na Ngalo piduna SHG semlaba matung bank taki pitharakpa sempham sing karamna sijanagani haibagi matangda miyamna khangankhe amadi adoba matangda VLF member singna tawgadaba thaudang sing amadi paisa karamna sijanagadage haibagi matangda training program kya amasu Tauragani Loinana SHG member Singna Amato Oina Tabak Dominaraga Miam Punna Jakona Bahona Bio Haina Mana Pondoke BLF Langdai Ngambi ge Celeb Group Taruke member Singna Celeb Group na Pideba Kanaba Singe Matang Sing Ado Miamga Punna Kana Nainabaga Loinana Tahi Amage Account Statement Sing So Langdai Ngambi BLF ki SHG member Singna Kangan K Poison ka awang youth club ki Nipu Mangarak Suba Foundation Day ki Tharam Pangtopagaloina na Chahi Sigi SHLC HSSLC Amadi CBHC Parikada Pas Taurakraba Poison ka awang youth club na konba area da laiba Lairik Paba Mahiroi Shingbo Harautayam na Opagi Tharampa Ama Poison ka awang youth club na Sindu Nangarang Poison ka awang community hall da Pangtokre Tharamdada Poison ka awang youth club ke president Konsam Sulay Shore Mangang na Tharang ke president Nambo municipal council ke ex person Texamp Ibo Chona chief guest Nambo municipal council ke ex vice person Angom Ombi Bimala Devi council asigi executive officer TS Rabindra Singh Amadi DPU VO Nambol ke president Taurem Khaba Kumana gas of ownership oina saruyakhe Tharanga mari leinana club sigi thawpuramba Laikhidraba thomising maphamda leishu katuna ikai khumnaba urkhe bagaloinana minute ani dubina leptuna awaba su phongdokhe Tharangi makasa tarakpa oina handak chahi ge class 10 da amadi 12 farikada pastora kraba poison ka awanga area ge mahiroi kunlom da so citation da amadi sen ge mana piduna ikai khumnaba urkhe Chief Guest ke waral pirduna Texampi Ibo Sona Haikibada Laikai Khunganka Ama Chakolambada Club ke Thaudang Sawi Social Service Kak Taubana Club ke Mathaunate Education Sports Art and Culture Amadi Hiram Kudimakta Chakolambada Club ke Thaudang Yamna Chawi Atopa Community Singdadi Lingzin Manana Tabak Tawi Aduga Maitai Haiba Zati Sidi Ekoi Masel Punsinaraga Wari Sanabagi Mapam Laite Aduna Club ta Punduna Hiram Kudinge Chakot Tharange Matangda Kanaba Matautai Haike
kari thada koi mesin pul wari sabe ke hai se puntham mafam se kai ko le ke this is the our yamna awaba koi defect ba koi awaba amane aduna matwa kai kara le pun bata agai le kai club to pun bata Thasige hoki tarik taramangada National Highway 2 gi Nagaland to Imphal lambi gi laikota thoki by accident aduda chanaba biswajit de numit hubnigi manungda phagat biu nataba taragadi akan makhongjang sangsinaba semsare haina JEC against killing of Amanglio Pamai and JJ Asongbo and tragic accident ge convener Labnar Chawangna phongdorakle ngasi Manipur Press Club ta pangthopa pawgi mifamba amada mahangda hai thasagi tang taramangada National Highway to Nagaland to Imphal lambigi Laikote area da Tata Truck registration number AS 01 PC 9144 amaga palelo registration number MNO 6 LB 5312 ga thokiba accident amada kudata Amanglio Papai Laikide amadi Jet Asongbona Ras Medici dida laikanaraba matung thasigi tang tarate ta laikidre loinana makoi anigi masa anisho hausiga aruba phibamda laikanaduna lairi numira sida truck thorakpa truck driver yauna myoi ani thaudoka aduka mari leinaba police na pharaba phawba truck asigi mabu iba Bishwajit dedi hausik phawba pau phawnaba phangdana lairi maram asina lotuna lairiba man culprit asi mari lenaba authority na numita homnege manungda phagadabani loinana hiramasige matangda JEC na point manga yoba memorandum ama Manipuri Chief Minister da pishan khrei memorandum asida lekhidraba Amanglio Pamaina Tauramba Thabaka aduga chanaba da in harness escape game makada machanapa da piba lekhidraba ani asige as Gracia masanapa ani da piba Lying with the Sangba Sempum Sing, compensate Tauba Amadi, among a tato craba, Boleroge, a Sangba Sempum, compensate Tauba Hyba Wapum Sing Yaudi. Hydiba Dimasing Ase Tabakta, on top Tabataragadi, JEC Asina Justice, Pangdriba Pawa Kongzang, Sangsinaba Semsare, Haina Mahana Pondoki. And the tuition, Mangasu to compensate the damage Belero, Sigi Poi Manga Kaxia Poi. Gi JEC gi maikai da thamjari kari gumba si gi poi manga se numit ahum gi manung da concern department na thumhan bitre di akoi JEC na mathang justice phangna bagi da ma khongjang changsin ngai koi thaurang toduna leire hapsi JEC maikai da gi media da khongdu sabani Azudya da Sariba Ram Temple ge porohe khanana bagi mio lesang hom darkhas tharakrai पुरोहे की फम असगिदमता श्री राम जन्मभूमि तीर्थ क्षेत्र ट्रस्ट ना एडवर्टाइज तौदुना कौखेबने दरखास्त थारकलिबा मियो लेसिंग अहुम असदगी इंटरव्यू गी दमलता मियो चने खंगले हाइरी पुरोहे द खनबगे इंटरव्यू टेंपल टाउन तो ओइरिबा कार सेबक पुरम दा पंगथोकनी इंटरव्यू असे ब्रिंदाबल दगे हिंदू धर्म संदोकपा जयकांत मिश्रा अमसोंग अजोडिया दगे मिथिलेश Nandini Sharanta Amasung Saitanarayan Das Mioi Ahum Asigi Member Penena interview Lauraga Purohit Gungi Pam Kangani Hairi Israel Laskar e Taiba Elitibo Indian Singbo Hatbani Hadaduna Lupa Asibo Ben Tokre Ben Achi Sahi Tanamanga Ronge Mamangda Lisangani Nipangi Nabemage Tankudaru Tokeba Mumbai Terror Attack Puning Singladuna Tokibane Indian government na lupa sibo banda taunaba hierarchy laite haike India da laiba Israel embassy da aiba cherol tharaduna Israel na ban tauriba lup single list da large etaiba so yahonabage process punamag loyerduna Israel da thakibani hairi India da son kiba lup large etaiba ase terrorist outlist ne haina malemge oina so khangarabane Israel na lupa asibo ban taubage list da yahona batabag lokalakpada Israel ge defense amasong foreign affairs su yauna process sathakibani hairi Southern Red Sida cargo sep ama phakibagi video ama Yemen ge Iran na sawatpa hauthi singna thadorakrai
जहाज फाजनखिबगे थवोंग अदुबो इंटरनेशनल लॉ बु थुगाइबने अमति खुदकता जहाज अमति मदुदा याउरिबा मीसिंगबो थादरकदबने हाइना यूनाइटेड स्टेट्स न लाउथोख्रे हेलीकॉप्टर अमदगे खुलाई पाइबा मियोइसिंग थादरक्तुना जहाज अदु फाजनबगे सक्तम संग वीडियो अदुदा उले यूएस स्टेट डिपार्टमेंट के वांगांगलोय मैथ्यू मिलरना हाइखिबदा जहाज अमदी मदुदा याउरिबसिंगदु कुदकता थादरकनबा डिमांड तौरे मसेगे मनुंग मातांगदा यूएस के एलाइज अमदी यूएन पार्टनर सिंग तानरगने मटिक साबा थबकसु लखलगने हाइखे Bahamas flag galaxy leaders crew aduda Bulgaria, Ukraine, Philippines, Mexico amasung Romania gi miyosing yauri jahaz adu Japan gi Nippon Yushena chalaibani hairi hauzik aroibada maroiba pau amani pizari Miyamda phangangadariba pau verify tawraga phongbiyu confirm po oidaba pauna miyamda khudok sadaba kya mayahuna hali haina IPR Minister Dr. Sapam Ranjan phongdokre Nepal Suba State Level Aquarium Exhibition cum Flower Show Science and Technology Minister Tongan Bisarjan hodokre Site Seva Committee kaksingna sahi kudingi piba khorironge bana phangadabasing ngasi lauthokre Loinana Israel Laskar e Taiba Ben Tokre. Imes Paudam, a second matang as the lojere, meaning Tabiri Besing Mukana Kunzeri.